ngasi numida waram phongkiba tungan Manipuri siphongsing amasum thokhiba thodok wathoksingdagi maroibi ipausing memna thamjari anmada India government ki Ministry of Home Affairs ki wafam yabang amloi handokadabani UCM illegal migrants sing maru oina Kuki narco business sing namna khundariba mafam sing matam khara fencing khakhiro hena phongdok liba center ki karamba agenda no wafam asi yabang amloi hena UCM ki president YK direna phongdokre ngasi lampel pat leba UCM gi office ta pangthokpa pawgi mi phama mada wafam asi phongdok laduna mahakna makhatan hai Modi government 3.0 ki numit chamani pharak pasiga mari lena Union Home Minister na pi ki statement da Manipur hauzik thokliba conflict asi gi horakamdi illegal immigrant narco business tawbusing asina maram oiraga asigumba conflict asi ohelakpani haina media ki khuthangna phongdokhiba lekre aduguma phongdokpa leiraba amadi hauzik thokliba conflict asi illegal migrant mayam asi laklaga drug mafia narco business tawriba narco theories ngisina Manipur da sangsilakpadagi conflict asi ga horakpham maram amani haina phongdokpa leiraga Kuki narco theories na sangpham oi haina khangnariba mafam singasi matam kharagi oina border fencing khaba lepkhigani haina Indian government ki home affairs ki maikeri ki phongdorakliba wafam asi yamna lebak thibane masi UCM na akan mamong na yaning di haina reject tawi issue asi India government na loisin gi haina khalagadi haidibi illegal migrants singa sina irai laina sangdok sangsin tawriba adugumba mafam singa duda hana fencing khadana karma mafamda khagadoriba no haibigi wohanga malakli wathok thokalli haidiba kangluk furup singa duna changsilakliba mafam singa duda border fencing khaba leba karma mafam da fencing khaba haugadoriba no maram asina haidiba decision asi khudakta tokadabani amasum border fencing asi athuba matamda khaba haugadabani conflict asi lusinana India government athuba honagadabani state government asu sayetnaba leiriba mafam singa sida border fencing khaba leblaga sayetnaba leitaba mafam singdagi singdadi khana bo honagadabani hainasu magna makhatana phongdoki atopa pawmana kokina khundariba singi area kharadadi ngamkhai sambal khabagi thabak kona tawguni habisi irang asiga tayonaba mani kokomi thasiki tang taragatret center da India lengak pairakpa pandi Prime Minister Narendra Modi ki ahum suba tamgi numit chamani subura pahet kadaba thabak singi manungda tha taragataruk helaba Manipur gi thoklibi irang sigi worrisin puraknaba wafam yawi haina miyamna ngaina duna lakhiba numit adu sukre numit asiga mari lendana Union Home Minister Amit Shah national media singna phongdokiba wafam sing national media channel ama oiriba News 18 na Kot Taurakhiba Manipura Kuki Furup sing khundaba singi area kharada dingam khaigi sambal khabagi thabasi kona tawgani duga Indo memarangam khai paningi atop mafam singdadi adumak sambal khabagi thabak sathagani hairibasi yamna maram zadaba thokliba irang asiga yamna tayonaba amani haina kokomi gi media coordinator yumkhaibam Surjit Kumar Khumana thadorakpa sirol aman hairi shol asina makha taribadi hauze Manipur thokliba irang asi Kuki singna namna taba singi area Myanmar ga tainaba mafam singda fencing yaudraba border area singdagi haijilakpa foreign immigrant sin Kuki narco terrorist na mitai miyam da landarakpani habisi center lenga amadi state lenga ani na khangdi haiduna sian ba yaroidaba khudam sangdam kya mayek singna lekre Myanmar border area hana miyeng sanglaga matik sana fencing tawraga law kaina sanglakliba foreign immigrant sing amadi sin Kuki narco terrorist nga si takthok tuna Manipur hauzik thoklibi irang si Manipur miyam gi apama mongda thunna lushina bigi thabak pakikadabani thoklibi irang asiga mari leinana Nagataba border area sing the henam yang sangduna border fencing tawgani habisi o nataina bigi thawong ni haina kokomi amadi Manipur miyam lawi kokina namna taba Myanmar ga tainaba border asi hauzi fencing tawbigi thabak sa tharibisi lepkhini aduga atop mafamdari thabak makha sa thagani habisi center na lengana hauzi thoklibi irang asi loisin ba pamdi makha tana sa thaningi habisi masina mayek singna takli Manipur NRC satna handuna foreign immigrants takthokuna Manipur hauzik thoklibi irang asi athuba matamna loisinbegi lambi edu lakani masi tawdana tayona ba thabak sing lokhatpa asinati irang sangthana thoknaba center na tawri hebisi miyamni ifong fongna khangnana ba wafamni hari atopa pawmana Pima Hospital taisinduna maral sina ba hotnari bisi lebak thibani M Arun Thawal Wangbol Maning Laikai digi Kaidongbam Purnima Kaupi Nupi ama angang unaraba matung ki inifel oirakhibagi thawdo ama Thawal Mela Ground da leibi Pima Hospital da taisinduna maral sina bo hotnarakli bislebuk thibani haina hospital sina singdorakli
Manipur Press Club ki thangjing hol dang si pangthok ki ba paw gi mifam amada Pima Hospital gi Deputy General Manager Mainam Arun hai Purnima hai di nu PSC mamang hospital si ki OPD natragana Gynecology Department da laying sa takhidri ba patient ni Haukiba August taraga mari da emergency when anga unana ba ma ki mapuroi ba kaidong ba Nageshona Hospital si da pukhalakibani Matamadu hospital sigi gynecologist suti laukhiaina hospital gi meketi gi khanki adumaina ma emergency oiban operation tawbina ba Ganeshorna kana haibedi gi hospital sin atopa doctor ama engage tawraga operation tawtun anga du unakhibani operation sa takhiba doctor du hospital sigi doctor nati operation loiraba matung Haukiba August taraga manga da patient adu ising likness li harakpadi gi hospital gi mekedi gi KFT test tawna ba khanki adubo patient party na ising khara makai satli haiduna test tawksi habi yakide test adu tawbigi mo discharge tawbina ba taksilakpadi gi thangnaba numita discharge tawkibani kona thangda hospital sida taisinduna hospital sigi mingsa thina ba hotnarakli bislebak thibani masigi mathakta hospital amasum doctor singa yasina si haiduna lupa lakh kunthra gi demand tawrakhi bisu lekrabani Hausik Purnima laying liba Jenims ki doctor singa pau phawna badasu angang unabagi operation aduga mahana nari basigi hiram amatada mari laina di haina phongdori maki kidney anima fail oiramli bisikari na ohelak pano haibadu sapsana khangduna ba Mapan Manipur test tawna ba sample thakre hiramasida miyam gi punsi kanana ba laidi ba hospital amari doctor singda kian khangan bagi thabak tawdana ba madi asum aran thidokpada mateng pangbina ba mainam aruna makhatana apil torokli Atop Paumana Idil Tural gi mathak sari ba thong sinumit mangani gi manungda sapsaba matam khangandrabadi khongjang sangsilagani Roshan Imphal East District ki Khundrakhum Kendra gi manung sana lairiba Uyumpok te lairiba Litan Makhong haina khangnariba Idil Tural mathak sari ba phitchani sangba yot ki thong asi matam kya leptuna hausu phawa loisindana lairiba sinumit mangani gi manungda sapsaba matam ama miyamna khangandaba tarabadi akan ba khongjang sangsilagani haina Friends Union Club ki Secretary Wahengbam Roshan ngasi Manipur Press Club ta pangthokpa paw ki mifam da phongdokre Magna makha taraduna hairiba thong asi haukiba sai English ngani ga kunga mathoi digi hauraga tang English ngani ga kunga ni thoi gi jun kunga mathoi saba loigadaba thong amani maduna maintenance ki taredana English ngani ga kunga ni thoi gi jun kunga ni thoi digi English ngani ga kunga taret ki jun kunga mathoi fawa oigadabani adubo maintenance perate ki sahi ani sanglaba fawba hausu fawba thong asi lusindana laire thengthang kerak thong asi sabi ki subcontractor oina department gi AEE masama kaloina uyumpok development committee arambai unit nifuga mari yauna tuan ba uyumpok ki lupsinga thong asi lusinabe gi matam thana khibaga loina kerak hana unaduna kuyek pinaduna thajaba piki adubo loisinbigi mohot ngasidi thabak suramba labor sing phawba amata mafam aduru leitre department gi mari lena sub engineer masa mari contractor Seryo Hongyo numit mangani gi manungna thong sariba mafam asida laktuna loisinabigi sapsaba matam miyamna pigadabane hairiba sida karigumba lakpidaba tarabadi miyamga loinana akanba khongjang kya sangsilagane ki atopa pawmana TB laina naraba masana consent piraba patient mangada nutritional supplement yentokre Pradhan Mantri TV Mukta Bharat Abhiyan ki makhada nikse mitra nutritional food basket yentokpa ki thorama mangasi DC Thawal ki conference hall da pangthokre National TV Elimination Program NNP EP DTC District Health Society Thawal na sinduna pangthokpa asamba thorama duda TB laina naraba adopt tawbada masana consent piraba patient mangada nutritional supplement yentokre ngasi ki thorama du DC Thawal hantem Subas Assistant Commissioner Arvin Hanglem IS CMO Thawal Dr. Y Nokul District TB Officer Dr. Y Shaminamadi District Coordinator Thawal Thongam Stefis Yaki Thauramadu DC Thawal Hantem Subas Fongdokibida TB Laina Asi Matamamada Yam Nakinaram Labus Hojikti Layang Mangamba Laina Moide Laina Asi Matam Sana Hidak Lang Sabagulina Masa Maupana TB Laina Asi Buleva City Marufana Mutat Pada Equi Kudimaki Taudang Lake Maramasina District Asiki Puxil Saurabasing PRI gi mihut sing amadi municipal council gi mihut sing TB patient sing asibu adopt tawminasi haikenasu pawsida pali atopa pawmana
BDF personnel kunga manga jiribam gi law and order ngak pa report tawna ba thokiba order adu handokpiu thas gi kunga taret Manipur police ki DGP na khangalakpa ki matungin Imphal East ki SPK Mega Chandran order ama thoktun Imphal East ki BDF personnel kunga manga jiribam gi law and order ngak pa da temporary oina SP jiribam da report tawna ba thokiba report adu handokpinaba Imphal East District BDF Welfare Association gi mekedi gi phongdorakli Manipur Press Cup tanga si pangthokiba pawmising unaba mada association gi president Sagol Sem Sanjana phongdokibada thokliba order asibudi ikai khumnai Manipur thokliba irang asida su BDF singkhong singya da mathau pangthoktuna lakli adumaina ma BDF personnel sing chu khulai gi oiba awat pakya leibana red zone area sing mathau pangthokpada khudong sa da pakya mayoknarakliba red zone area sing duty tawbada sopapan ba madi sibana ba thokpada BDF welfare fund gi Kaiganaba Sanpam Natana Langaki Makedi Lupa Tara Power Pibretri Manipur Ladiba BDF Singi Service Policy Forgot Hananava Amasum Pay Hangat Pinava Taknaduna Lakli Vasisu Tabu and Ontopidri Makatana Hausi Tama the Pay when a Lissing Tarapi Rivasida BDF in a district Lana Zeribam duty Tawuda Imung Manum the Tingna Hogadaba Kudong Sadava Singing Viraga Toglib order a si Handopina Bamadi BDF Sing the equipment sooner Pibina department Gipuning Shilakli Atopa Paumana Kokta Municipal Council gi sanitary workers gi sahi ani gi tolopi thoktrab de akan bukhongjang sangsilagani Kokta Municipal Council sanitary workers gi pithoktana leiriba sahi ani gi tolop thas gi kungom de phab gi manungda pithokrabadi thangnaba numita gi Kokta da leiriba CSO amadi organization kya samnaraga bukhongjang sangsinana ba sem sare haidi ngasi Kokta Bazar da leiriba Kokta Municipal Council gi office mamang da permission unaba mada sanitary worker gi MD Abdul Rahim Kauba staff amana Kokta Sathariba Mitei Kuki Furup ani gi irang sina hakthingna saithing mai unariba mapam amani nongmai bom marak topom thokpa thaudang ni khanduna thauda sifawa pangthoktuna lakhibani leibak miam kham thengna wanariba matam masida phanglakpa senpam khrana imung puba ngak tu oibana sanitary workers ngasi kham thengna wanaba haibtu oire Iramasiga Mari Lena Department, local MLA DC the power I Besirol Pishinduna, Karakan Malekre, Adobo, Nasi power Tabi than a Lerapadi, Tasigi, Mangadagi Tabak Lepagi, Kongang Sanction Lakimane. Nasidagi Numit Manganagi Matam Amuk Tari Besi Pawgi Manunda, workers in the Talib Dimanasi Tolop Pitokta Batara, the Tangnava Numitang Kungamari, the Kokta, the Ribasi SO Singa Makal Makaki, Kunjang Sanctionanaba, Shem Sari, Haidenesu, Paush the Makatana Fundokli Makasatara for and Kangla Pau editorial Mamna Tamzari, Kuki sing the Aphaba Lagi Kulai Labidigi, sing the Bigisang Hangalakivini. Sin Kuki Zau Narco Terrorist Levas, Gimatak Landa, the Manipur upon the Sakam Tugairaga. Kuki Singway Tongan Levok Simna Landar Livasigi Warushan Puraki Habitarabadi, illegal migrant cookie terrorist in Gulakshan Mamatai. Foreigners in cookies of narco terrorist and Landarak Livasi line and Lawiare. Lala Simakogi Tunda, Mapanga Lavising Labamadi, Aphaba Makalgi Lal Gimatik Sava Kusukulai Mapung Pana later Matuna Landarakibini. Manipulenga ki lairibi state force ki masing kusu kulai gi mapangala imitation gi mapam da lan gi matik saba kulai sing leite haibana sing basing punamak khangnaba matungda mayuknaba ngamlagani haina landarakibani lawi terrorist na Manipur gi mathakta matau kramna landaduna makoina lamdam sibu khudum janma ngamgadagi haibigi matangda saikya gi mamangdagi lalong satharaki haibisi makoigi aronba jalengam phal lik oirakhibadigi miyam ikhang khangna khrabani Makoina matam sana sataraki balalong adu mapung paraki bagaloina iroina Manipur Tugaina mamang segi me ahumdigi kankaudana landava horakibani Makoi masing yam the Bakang Oira Sumakogi Makuta Mapalam gi Aphaba Makalgi Kulai Lebidigi Sing Nabamadi Akiba Latana Makogi Panam Pangna Blandara Kiba Wevana Lalasi Aruba Pibam Oirakibani Lalasi Warriors in Pragna Bahona with the Aruba Pibam the Lerakibagi Maramdi Proxy war amadi mapalebaki khut yawi haiba wap masini loina lalasiga mari leina Indian Security Force amadi State Force na landar kiba theories amasum khulngak libani gi marakta sijanaba khulai sing fogalapa matamda sada kuntradi advance oiba khulai gi makhal sing haiba official report laidi mamang segi me ahumdigi horakhiba marasida irangsida irangsi manung state armory digi fagalakhiba khulai singi manungda security force na recover tawraba khulai singi manungda sada kuntradi state
आमरीदा लेबा खुलाइदगी हेना एडवांस ओइबा खुलाई ngaktani haina makok thongbu official amagi report phongdok lekre security force ki makok thongbu official na the Indians Express ta phongdokiba hauzik irang kana thukliba singa masum tampaki taina ba mafam sinde leptana satharakba thibu humbi operation da state armory dagi lakhiba khulai lising taruk longi manungda lising ani ga satrum recover taw ngamkhre masigi manungda khulai sani palomna mapalam dagi leiba aphaba makhal gi khulai ni aduga satrum na country made khulai ni irang asi leptana hengalakhiba sina security da sauna singna ba oiraklibati handak ta moirang na kilometer manga hena sanba improvised rocket capsule attack satharakhiba duna mamang Aphaba mafam ni haina khannaram mafam singa do hojikti Aphaba mafam oirakta basini Indian Express ki kangbu duna Imphal East district ka taina ba langnom khul ngak siali ba Kuki zomi fighter sing una khibaduda makhoina phongdokhibada makhoina pompi sabre expert sing na mating pangi asigum khulai sing semga sagatunu kilometer taragani thoi taraga manga phawba sana kapa ya habisini Committee on Travel Unity Kotu gi officer thangtilen kibjena phongdorakhibada irang asigi angan masarta ahalaman sing hagdaktagi meter kunthra sana satpa pompi asi sizinaraki adubu haukiba November December dagi madubu develop tawduna ani suba category oina moirang da taduna pokhayan kiba adugumna kilometer taragani thui taraga manga phawbu sana satpa ngamba saduna sizinaba horakhi haibna singbugi report lari Kuki amasung mitay ani ki marakta thokliba mukna bas Kuki kanglupna lam munna bo honarakpadagini lam gi mapu oiriba mitay sing apunbagi saktam kaibi yaro hebani aduga Kuki zo kanglup ki miyoy sing asi mapa lebak tigi logi wangmuna sanalaga lebak thukaina bo hona baibisi aran ba khongthang oibadana tana asawba singna ba mani amaromda masing yamdaba sin Kuki zo narcotic singna Mathauna leina landaba ngamliba sigi maramdi makhogi mafamda Aphaba makhalgi foreign made lani kusukulai matik sana leibadagini lamgi mapu oiriba masing yamba yalomi singna lalgi kusukulai matik sana sizinaba ngamdabadagi lal asi laksinana bo honabada awaba mayuknarakhibani makhongna thongna mangthiba lakhiba singda kiningai leti Aphaba makhalgi lalgi khulai phana yamna pairabasu apunbagi mapanga leiba phurupta singna bhaibisi masagi mangthiba oina thokani ado hausikoi na di mayam pau sumatang solution jarage mas mayam pura no update ngaminasi